Imphal gi Kangla manung da lairiba museum ahum asi semga saganaba laingak na lupa karor mari ha hen bagi senfam kaithokpa hore haina art and culture gi minister L Kumar na phongdokre amasung Maharashtra na yumbu oiduna pangthokhiba mangarak suba national kung fu championship 2019 da Manipur team na gold medal marpu mathoi loduna first runners up tarakle Mayambu Kurumjari adom yengbiribas impact news ni ay momoka salamna hauzi pungja si fawgi marui pa pausing miyam pijari art and culture ga mari lainana Kangla manung da lairiba museum ahum semga sagatnaba laingak na lupa karor mari henbeki senfam kaithokpa hore haina art and culture gi minister L Kumar na phongdokre Kangla manung da laiba state Harvard garden da state medicinal plant board ka khusam naraga u chara thabagi thauram da minister na wafamasi phongdokibani u chara thabagi thauram aduda minister Kumar na makhata na hai Kangla manung da lairiba museum sing semgat sagat nabagi damakta laingak na paikhalakliba khongthang asi laingak ki achauba maipakpa amani Kangla manung da lairiba state Harvard garden amasung museum ahum semgatuna Kangla da tourist lakpaki chang hengat halagani Kangla manung da semga sagatpa asida miyam gi mateng changi haiki nakalamarom da u jara thaba asiga mari leinana state medicinal plant board SMPB gi CEO A Guneshwar Sharmana Harvard gi oiba hidak sing puthokuna miyam da fanghanna ba hotna binaba India lengakta che thakibasu leire Harvard gi oiba pothok sing puthokna ba state ki thakta thabak paikhatlaba matung makhata na lamdam asiki district sing da su thabak paikhatpa hauragani haiki Kangla manung sidida arts and culture department ki mailai na bada khan paikhat chaw makal ki thabuk sing haibetai masi chu handaki mixing manung da horani Kangla manung sida mi na khangda bada museum macha ohum lei museum macha ohum se masi ki damuta koi 4 some crore adu earmark to na paisa do thadore sanction to re koi dipya thajur badagi thadore amasum paisa release to hore first installment adu tor matung da koi na Kangla gi main Kangla da lei ba video pakhang bagi jaga na haib jaga sida koi na Kangla koi pa phal la na haib makal museum ama ya koi na samakan gi gate hekchang puda lei makal museum asi develop tawnabo madugi tongan makal ani suma museum ama deloina ada mawangai gi British period ta saramba akhoi gi achoba akhoi gi sang mayam ama macha mayam maintenance ong lebising masi su museum ama smart on museum ohum si masi su develop tawnabo habna habi bisa release tawra bani na akhoi cheul sing manung siri da khumatu Khomdon Educational Blooming Institute Kaibi Charangpata Atal Tinkering Laboratory among asi Education Minister T.S. Radhesham na hangdokre laboratory asi Niti Aayog National Institution for Transforming India ki Atal Innovation Mission AIM ki makhada hangdokhibani laboratory adu hangdoklaba matung left aduda thamliba khusu khulaising minister na yengsingki thauram aduda Thoubal district ki ADC yauna miyoi kayana saruk yaki ahom was lepa sulai leite ahom bai lepa kana koi siba sap mana adana tammi ba mai sing se mioi ba koine afaba nungai ba punsi maren le madaloina sang madaka le adu idamakta akoi innovation anu wakal anu pothok kaya ma pothorok equipment technology kaya ma pothorok gi darkar lei adu idamakta tinkering lab aise tangai phade and India government na Bharat Sarkar na school khara khanga laga pira poda akoi school simuso afaba school ne habdegi bibira ibani Senior Citizens for Society Wangoi Chapter ki Nipan Suba Foundation Day ki thauram Wangoi Bazar da pangthokre thauram aduga mari lainana MLA Oinam Lukhoina Luchingtuna Senior Citizens for Society Wangoi Chapter ki founder member Manipur ki hanagi chief minister Oiramba Wahengbam Nipa Macha yauna society asigi laikhitraba mioi kayata haikat laikat tamki ngasigi thauram aduga mari lainana Wangoi Kendra gi manung channa laiba ahal oiraba mioi kayada ningtham khudol tamki Matang swais da break am lauzage break ki matung da Chandrayaan 3 kumza lishingani kunda laibak asina launch tawragani haina Prime Minister Office ki Minister of State Dr. Jitendra Singh na phongdoki bagi pau amadi Manipur amasung malem ki tongan ba I pau sing puduna lakchage impact news pu mideng ta duna lebiu mayam bo amuka na taram na okchari bulletin asige makhata ba pau miyam da bizari
Chandrayaan 3 kumzalising ani kunda laibak asina launch tauragani haina Prime Minister Office ki Minister of State Dr. Jitendra Singhana hairi Dr. Jitendra na makata na hai mission asigi achangba senfam Chandrayaan 2 dagi hantaragani bhagna makata raduna hai kibada Chandrayaan 2 paikhatpada thengna kiba sing amadi hauzik lairiba infrastructure asina Chandrayaan 3 da sel yamna changhalaroi haiki panbayai Chandrayaan 2 thagi lamaida Tanaba hotnakiba India ki ahanba mission amani. All India Kung Fu Federation ki meeting makada Maharashtra ki Sai Baba Sevadam Kanhe Fata Puneda Kung Fu Sports Association of Maharashtra na yumbu oiduna pangthokiba mangarak suba National Kung Fu Championship 2019 da Manipur team na gold medal marfudra mathoi lauduna Laubang Amkre, Championship asida Manipur na gold medal marfudara mathoi, silver kunga manga amadi bronze kunga nithoi punna medal chamaga kunga nipan lautuna first runners up tarakibani. Nakalamaromda Championship asida South Asia Kung Fu Federation ke maikaidagi All India ki oina International Sifu Award 2019 Manipur ki mioi marida khusinarakle hairi. District Police Kakching Sugnu Police Amadi Sugnu Football Club na sinduna Sugnu Public Ground da chatharakpa marirak shuba Police Cup 7-man aside Open Football Tournament loishinkre ngarang loishinba numita sanakiba Kakching Kuno Athletics and Cultural Organization Amadi FFCT Lalai Faigi match Kakching Kuno Athletics and Cultural Organization apanjil Mari Ahumda thoikre Loishinbeki Thauram Aduda Kakching Additional SP Law and Order Lukhongmang Khongsaishu Saruk Yaki Hairi Thaubal District ke Hairokta Anauba Chahina Lakpada Mafam Adugi Miyam Pumnamak Mayai Kaba Chinjak Tagi Lapna Laiduna Masama Ufana Lainabaki Paujel Puba Lamjen Ama Pangthokre Prime Minister Narendra Modi ki Fit India Movement ki Saruk Ama Oina BJP Hairok Mandal na Silaga Pangthokiba Lamjen Adu Education Minister Dr. Thokchom Radhi Shamna Luchingduna Chenki Lamjel Adu Tongan ba Mafam Singh Tagi Lakpa Naha Ahal Nupi Angang Punna Mioi Lishing Nipalomna Saruk Yaduna Hairoki Manung Chanba Laurembam Chinglak Pauduna Chelaba Matung Nompok Sekmai Nesha Grounda Lushinki Ground Aduda Tunglaba Matung Miyamna Yogagi Oiba Masana Singsu Sanaki Lamjela Duda Saruk Yakiba Minister Radhe Shamna Aikoina Isha Patana Kunai Ama Masama Fahanbak Ngamloi Chaukat Taurangi Tabak Ningtina Paikat ke Hairabadi Isa Hana Hakchang Fahanba Tangai Fade Haiki I fit oiragadi, Loina fit oigania, the Mipusum fit oinavagi, Adugi Mukmeni Pandamda, Masi Han Masai, Hogunamisra, Hiro Ken Rimi Kudima, Masamu, Fana Leva, Wakal Nuaya Leva, Adugi Tamaka, Fit India Mukmengi, Motoda, Tauzeraga, Hiro Ken Rigi, Fit Hiro, Fit India, Gi Makatana, Fit Hiro, AC and Tarapi, Lady Mayamsiki, Fitness. Ahomrak Suba Khelo India ha February gi Tara dagi kungani thoi fawwa Guwahati gi Indira Gandhi Stadium da pangthoklagani event asida Leibaga sigi apunba team kuntraga taret ki sanaroi lising taru ka chamnga romna saruk yaga dauri game asigi Chief Executive Officer Avinash Joshi na pangthokadauri ba event asina Leibaga asigi khwai dagi chawba multidisciplinary game oiragani haiki event asida cycling amadi lawn ball masana su hapsilagani Haukiba Nomaijing Numita Gamasiki George Redley Assam ki Chief Minister Savananda Sonowal na lamthaki Games asi Mai Park na amadi Niyom Sumna Pangthokpa Ngamna Bagidama Rally asi District Headquarters Sing Fauna Chen Ki Hairi Array the bulletin asiki headlines amhana miyam da thamjage Imphal ki Kangla manung da laiba museum ahum asi semga saganaba laingak na lupa karor mari hen baki senfam kaithokpa hore haina art and culture ki minister L Jantakumar na phongdokre Amaso Maharashtra na yumbu oiduna pangthokiba mangarak suba National Kung Fu Championship 2019 da Manipur team na gold medal marpumathoi lauduna first runners up tarakle